ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯃꯇꯣꯟꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯅꯣꯏꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯨꯠꯇꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯒ ꯐꯝꯂꯒ ꯀꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟ ꯀꯩꯗꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯗ ꯂꯥꯛꯂꯝꯂꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯇꯩꯔꯕ ꯃꯈꯨꯠ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯩꯍꯜꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟ ꯗꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯑꯅꯣꯏꯗꯣ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏ ꯇꯩꯁꯜꯂꯝꯃꯦ ꯍꯥꯏ, ꯃꯈꯨꯠꯁꯦ ꯌꯦꯡꯕꯗ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯏꯕꯨꯡꯉꯣ, ꯅꯠꯇꯦ, ꯅꯪꯒꯤ ꯅꯈꯨꯠꯇ ꯏ ꯇꯩꯔꯝꯂꯤꯕ ꯃꯤꯗꯨꯕꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ, ꯀꯅꯥꯅꯣꯕ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯅꯣꯏꯅ ꯅꯨꯄꯤꯅꯤ, ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯅ ꯗꯤꯔꯦꯟꯗ ꯌꯦꯡꯉꯤ, ꯗꯤꯔꯦꯟꯁꯨ ꯂꯩꯃꯇꯣꯟꯗ ꯌꯦꯡꯉꯤ, ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯤꯔꯦꯟꯅ ꯑꯉꯥꯡ ꯑꯁꯦ ꯃꯈꯨꯠꯁꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ, ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯂꯨꯆꯣ ꯍꯥꯏꯕꯗꯒꯤꯗꯤ ꯄꯔꯞ ꯄꯔꯞ ꯆꯠꯇꯨꯅ ꯆꯥꯝꯊꯣꯛꯍꯜꯂꯨꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯗꯤꯔꯦꯟꯅ ꯂꯩꯃꯇꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯅꯣꯏꯅ ꯃꯔꯛꯇ ꯐꯔꯛ ꯇꯥꯁꯜꯂꯛꯈꯤꯕ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ꯫ ꯂꯩꯃꯇꯣꯟ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯏꯕꯨꯡꯉꯣ, ꯀꯩꯅꯣꯝꯃ ꯍꯪꯒꯦ, ꯉꯁꯥꯏ ꯅꯪꯒꯤ ꯅꯈꯨꯠꯇ ꯏ ꯇꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ? ꯋꯥꯡꯕ꯭ꯔꯥ ꯅꯦꯝꯕ꯭ꯔꯥ, ꯃꯤ ꯉꯧꯕ꯭ꯔꯥ, ꯃꯁꯛ ꯃꯇꯧꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯣꯏꯅ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗꯒꯤ ꯏꯗꯣ ꯋꯣꯔꯣ ꯋꯣꯔꯣ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯄꯥꯏꯗꯨꯅ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯅ ꯀꯞꯄꯗꯒꯤ ꯃꯍꯥꯛ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯤꯔꯦꯟ ꯃꯁꯥꯗ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯑꯃꯒꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯤꯔꯦꯟꯅ ꯐꯔꯦ ꯐꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯥꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯃ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤ꯫ ꯑꯅꯣꯏꯗꯣ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯩꯃꯇꯣꯟꯅ ꯗꯤꯔꯦꯟꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯂꯤꯔꯛꯅꯕ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯋꯥꯔꯤ ꯃꯈꯥ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯗꯣ ꯅꯟꯗꯖꯤꯠꯀꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯟꯗꯖꯤꯠꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯅꯈꯤꯗꯦ꯫ ꯅꯨꯄꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ, ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯊꯣꯛꯍꯟꯗꯦ, ꯃꯥꯡꯒꯣꯜ ꯋꯥꯏ ꯐꯥꯎꯕ ꯆꯪꯍꯟꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯀꯥꯎꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯤꯜ ꯂꯥꯡꯕ ꯃꯇꯝꯅꯤ꯫ ꯃꯥꯌꯦꯞ ꯈꯣꯡꯗꯨꯅ ꯗꯨꯝꯗꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜ ꯂꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯟꯗꯖꯤꯠ ꯃꯈꯣꯏꯒꯤ ꯄꯣꯠ ꯂꯦꯞꯄꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯈꯔ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯄꯤꯔꯨ ꯍꯥꯏꯗꯨꯅ ꯆꯠꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤ ꯈꯔ ꯐꯥꯒꯦ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯁꯤꯕꯨ ꯑꯗꯨ ꯇꯥꯃꯣꯕꯨ ꯃꯤ ꯐꯥꯕꯩ ꯊꯕꯛꯀ ꯇꯧꯔꯝꯕ꯭ꯔꯕ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯍꯌꯦꯡ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯛꯀꯗꯕ ꯃꯤꯁꯤꯡꯗꯣ ꯌꯨ ꯄꯤꯊꯛꯇꯅ ꯁꯥ ꯄꯤꯖꯗꯅ ꯄꯩꯁꯥ ꯄꯤꯁꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅꯅꯕ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯒꯤ ꯁꯦꯟ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯅ ꯑꯩ ꯅꯟꯗꯖꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯖꯤꯠꯇꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯊꯣꯏꯍꯦꯛ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯒꯣꯔꯣꯛ ꯒꯣꯔꯣꯛ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯑꯩꯅ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯐꯥꯠꯄ ꯚꯦꯟꯇꯤꯂꯦꯁꯟ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯍꯣꯕ ꯃꯍꯨꯠ ꯍꯨꯠꯄ ꯁꯔꯪꯗꯣ ꯑꯗꯨꯗ ꯑꯩꯅ ꯀꯥꯈꯠꯂꯒ ꯌꯦꯡꯊꯔꯛꯄꯗꯗꯤ ꯅꯟꯗꯖꯤꯠꯅꯅꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯈꯧꯔꯤ ꯑꯗꯨꯗ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯒꯣꯔꯣ ꯒꯣꯔꯣ ꯂꯦꯟꯊꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯗꯣ ꯑꯩꯅ ꯎꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯄꯥꯈꯠꯃꯟꯈꯤꯗꯅ ꯃꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯑꯩꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯃꯣꯏꯅ ꯑꯩꯁꯦ ꯈꯪꯈ꯭ꯔꯦ꯫ ꯃꯣꯏꯅ ꯊꯣꯡ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯄꯗ ꯑꯩꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗꯒꯤ
ꯑꯩꯕꯨ ꯀꯟꯅ ꯀꯟꯅ ꯗꯤꯔꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯖꯤꯜꯂꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯖꯤꯠꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯅꯪ ꯑꯗꯨ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯅꯟꯗꯖꯤꯠꯀ ꯑꯩꯈꯣই ꯑꯅꯤ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯍꯨꯟꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯈꯠꯈꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅꯁꯨ ꯊꯤꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯅꯟꯗꯖꯤꯠꯇꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯄꯩꯁꯥꯅ ꯑꯗꯨꯃꯛ ꯃꯦꯟꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯏꯔꯥꯡꯁꯨ ꯍꯧꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯂꯩꯈꯤꯗꯦ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯃꯤꯑꯣꯏ ꯑꯗꯣ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯝꯂꯤꯕ꯭ꯔꯥ ꯊꯝꯗꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯆꯤꯟꯅꯔꯛꯂꯅꯤ ꯈꯟꯗꯅ ꯑꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯃꯕꯨꯛ ꯃꯥꯡꯁꯤꯜꯂꯔꯤꯕꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯀꯔꯤꯅꯨꯡꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯟꯗꯖꯤꯠꯁꯦ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯕꯣꯠ ꯈꯣꯝꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯈꯤꯗ꯭ꯔꯦ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯗ ꯕꯣꯠ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯜꯂꯤꯕ ꯃꯤꯗꯨꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯦ ꯁꯪꯒꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯏꯊꯤꯈꯤ ꯅꯟꯗꯖꯤꯠꯅ ꯕꯣꯠ ꯑꯗꯨ ꯀꯥꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯤ ꯑꯣꯏꯗꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯗꯤꯔꯦꯟꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯑꯗꯨꯗ ꯑꯅꯣꯏꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯅꯤꯡꯗꯕ ꯉꯥꯛꯇ ꯅꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦꯅ ꯈꯜꯂꯤꯕ ꯃꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯅꯣꯏꯗꯣ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯅꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯗꯤꯔꯦꯟ ꯑꯃꯗꯤ ꯂꯩꯃꯇꯣꯟ ꯐꯠ ꯌꯦꯡꯁꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯑꯅꯣꯏꯗꯤ ꯑꯁꯤꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯅꯣꯏꯒꯤ ꯃꯑꯣꯡꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯗꯤꯔꯦꯟ ꯇꯨꯃꯤꯟ ꯍꯤꯞꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯤꯅꯥꯛꯁꯤ ꯁꯣꯝꯗ ꯗꯤꯔꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯄꯤꯔꯝꯂꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨꯁꯨ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯑꯣꯛꯇꯣ ꯊꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯇꯥꯕꯗꯒꯤ ꯃꯤꯅꯥꯛꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯗꯤꯔꯦꯟꯅ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯍꯦꯟꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯤꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯍꯟꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯛꯇꯣ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯍꯜꯂꯛꯇꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯧꯍꯟꯈꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯒ ꯗꯤꯔꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯨꯝꯅ ꯂꯦꯞꯈ꯭ꯔꯦ ꯗꯤꯔꯦꯟꯒꯤ ꯑꯅꯥꯕꯁꯦ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯗꯤꯔꯦꯟꯗ ꯒꯥꯔꯤꯗ ꯊꯦꯡꯉꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯗꯁꯥ ꯇꯥꯔꯒ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤꯅ ꯗꯤꯔꯦꯟꯒꯤ ꯑꯅꯥꯕꯁꯦ ꯐꯒꯠꯂꯛꯇꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯅꯕ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯒꯣꯜ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯨꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯤꯅꯥꯛꯁꯤꯗꯣ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯇꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯇꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯇꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯖꯩꯒ ꯇꯧꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯤ ꯃꯤꯅꯥꯛꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯇꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯒꯤ ꯊꯣꯡ ꯂꯣꯟꯁꯜꯂꯝꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯁꯨꯝ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯌꯨ ꯉꯥꯎꯁꯜꯂꯒ ꯍꯥꯏꯔꯪ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯉꯍꯥꯟ ꯁꯤꯗꯩꯁꯤꯗ ꯀꯥꯇꯨꯛ ꯀꯥꯔꯟ ꯆꯠꯈꯤꯕ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯅꯍꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯥꯅꯤꯅꯦ ꯃꯁꯤ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯇꯣꯏ ꯂꯩꯁꯦ ꯃꯕꯥꯅꯤꯒꯤꯁꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯥꯟꯗ꯭ꯔꯣ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨ ꯁꯣꯝꯗ ꯃꯤꯅꯥꯛꯁꯤꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯅꯣꯏꯅ ꯑꯩꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯦꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯅ ꯀꯩꯅꯣꯅꯦ ꯏꯇꯩꯃ ꯑꯩꯈꯣꯏꯗꯒ ꯁꯪꯀꯠꯂꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦꯅꯦ ꯏꯇꯩꯃꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯌꯦꯡꯉꯨ ꯏꯇꯩꯃ ꯌꯦꯡꯉꯨꯅꯦ ꯃꯊꯛꯁꯨ ꯗꯣꯂꯥꯟ ꯉꯥꯛꯇ ꯑꯗꯒꯤ ꯌꯦꯡꯉꯨ ꯒꯂꯤꯒ ꯑꯁꯣꯝ ꯋꯥꯡꯃꯗꯅꯤꯗꯣ ꯃꯤ ꯂꯩꯁꯤꯁꯨ
ꯑꯗꯒꯤ ꯌꯦꯡꯉꯨ ꯏꯇꯩꯃꯒꯤ ꯇꯨꯡꯂꯣꯝꯗꯁꯨ ꯃꯤ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯏꯇꯩꯃꯕꯨ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯝꯃꯣꯏꯗ ꯒꯂꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯤꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯗꯧꯅꯤ ꯏꯇꯩꯃ ꯁ꯭ꯋꯥꯏꯒꯤ ꯂꯩꯔꯛ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯄꯥꯟꯖꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯈꯔ ꯆꯠꯄꯤꯌꯣ ꯃꯤꯅꯥꯛꯁꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯉꯥꯛꯇꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯜꯂ ꯃꯥꯜꯂꯦ ꯐꯔꯦ ꯅꯣꯏꯅꯦ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯌꯦꯜꯂꯛꯂꯅꯨ ꯁꯦ ꯂꯨꯄꯥ 500ꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯇꯩꯃ ꯀ꯭ꯔꯤꯄꯥꯅꯤ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃ ꯁꯨꯃꯥꯏꯅ ꯋꯥ ꯈꯪꯉꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯉꯨꯗꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯪꯉꯨꯗꯦ ꯑꯗꯨ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯤ ꯑꯗꯨ ꯏꯇꯩꯃ ꯅꯪ ꯐꯗꯤ ꯐꯖꯩꯌꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯉꯥꯡꯉꯝꯂꯤꯕꯗꯨ ꯃꯤꯅꯥꯛꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯈꯔꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯇꯥꯛꯊꯣꯛꯂꯒ ꯃꯤꯑꯣꯏ ꯑꯅꯤꯁꯦ ꯇꯞ ꯃꯈꯩ ꯐꯨꯗꯦꯛꯍꯜꯂꯒ ꯃꯈꯣꯏꯗꯒꯤ ꯍꯧꯖꯤꯛ ꯃꯤꯅꯥꯛꯁꯤꯅ ꯂꯧꯈꯤꯕ ꯍꯥꯏꯕꯗꯤ ꯃꯤꯅꯥꯛꯁꯤꯅ ꯄꯤꯈꯤꯕ ꯂꯨꯄꯥ 500 ꯑꯗꯨ ꯍꯦꯟꯅ ꯃꯃꯜ ꯇꯤꯡꯍꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯤꯅꯥꯛꯁꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯅ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅꯤꯕ ꯃꯥꯒꯤꯁꯤ ꯉꯁꯤꯁꯨ ꯑꯁꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯑꯁꯤ ꯃꯥꯡꯒꯣꯜ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯃꯈꯥ ꯄꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯕꯅꯤ ꯑꯩ ꯃꯉꯣꯟꯗ ꯄꯣꯡꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯑꯁꯤ ꯄꯩꯁꯥ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯦ ꯗꯦꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤ ꯀꯨꯔꯤꯒꯤ ꯑꯣꯏꯔꯦ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯕꯕꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯁꯨꯅꯨ ꯑꯁꯤ ꯑꯩ ꯃꯅꯨꯡꯗ ꯆꯪꯈꯦ ꯑꯗꯨꯒ 이번에 ꯇꯞꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯣꯏꯔꯦꯕ ꯅꯪꯒꯤꯗꯣ ꯍꯣꯏ ꯕꯕꯥ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯥꯡꯇꯣꯛꯏ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯍꯥꯟ ꯃꯥꯅ ꯂꯥꯛꯄꯗ ꯐꯝꯕ ꯐꯝꯐꯝ ꯐꯥꯟꯁꯥꯡ ꯃꯆꯥ ꯑꯗꯨꯗ ꯐꯝꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯔꯣ ꯁꯨꯝꯗꯧꯕꯅꯤ ꯕꯕꯥ ꯅꯍꯥꯟꯒꯤ ꯕꯕꯥꯅ ꯇꯥꯛꯄꯤꯕ ꯀꯩꯅꯣꯗꯣ ꯁꯤꯕꯤꯗꯣ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯅꯥꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤꯕ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯁꯜꯂꯝꯂꯦ ꯑꯗꯨꯒ ꯃꯥꯡ ꯇꯥꯛꯂꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯗ ꯀꯥꯟꯅꯔꯤꯕ ꯑꯣꯛꯇꯣ ꯑꯗꯨꯁꯨ ꯁꯦꯝꯖꯤꯜꯂꯒ ꯄꯤꯔꯒꯅꯤꯗꯅ ꯍꯥꯏꯔꯝꯂꯤ ꯈꯣꯏꯗꯧꯁꯤ ꯄꯤꯔꯤ ꯇꯤꯡꯉꯩ ꯁꯥꯎꯅꯤꯡꯕ ꯑꯁꯤ ꯒꯥꯔꯤ ꯁꯦꯝꯂꯒ ꯑꯁꯤ ꯅꯪꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯒꯥꯔꯤꯗꯨ ꯁꯦꯝꯖꯤꯜꯂꯕꯗꯤ ꯍꯥꯃꯨ ꯇꯥꯗ꯭ꯔꯣ ꯃꯥꯗꯤ ꯅꯥꯕ ꯐꯔꯒ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯅꯤ ꯃꯤꯅ ꯄꯥꯡꯂꯛꯄꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅꯦ ꯑꯣꯛꯇꯣꯗꯨꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯃꯌꯥꯝꯅꯦ ꯏꯅꯥ ꯈꯨꯟꯈꯤꯗꯧꯔꯤꯕꯅꯤ ꯑꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯦꯕ ꯑꯗꯣ ꯕꯕꯥ ꯍꯥꯏꯔꯣ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯃꯗꯨ ꯁꯨꯡꯐꯠ ꯐꯠꯍꯟꯕꯤꯔꯅꯨ ꯃꯗꯨꯗꯒꯤꯅꯦ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅꯅꯦ ꯑꯝꯇꯪ ꯍꯥꯠꯇꯣꯛꯄꯤꯌꯨꯅꯤ ꯅꯪꯕꯨ ꯑꯁ ꯗꯦꯕꯤ ꯅꯪꯒꯤ ꯋꯥꯁꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯧꯕ ꯑꯣꯏꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯅ ꯃꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯃꯥꯡꯍꯟꯈꯤꯕ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯤ ꯑꯃ ꯍꯥꯠꯄꯁꯦ ꯑꯁꯤ ꯄꯥꯞ ꯑꯆꯧꯕ ꯑꯁꯤ ꯑꯆꯧꯕ ꯐꯪꯂꯒꯗꯕꯅꯤ ꯑꯗꯨꯒꯤ ꯄꯥꯞꯇꯨ ꯑꯩꯅ ꯄꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝꯂꯕ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯒꯅꯤꯅꯦ ꯅꯪ ꯀꯔꯤꯒꯤ ꯑꯗꯨ ꯉꯝꯒꯗ꯭ꯔꯣ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯁꯤ ꯄ꯭ꯔꯖꯥ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯑꯁꯤ ꯂꯨꯄꯥ 10,00,000 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯂꯨꯄꯥ 10,00,000 ꯄꯤꯔꯣ ꯅꯪꯒꯤ ꯍꯥꯏꯕ ꯃꯤꯗꯣ ꯑꯩꯅ ꯉꯁꯤ ꯑꯗꯨꯝ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯉꯝꯗꯕ ꯑꯣꯏꯔꯦ ꯄꯩꯁꯥꯗꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯍꯜꯂꯒꯗꯕꯅꯤ ꯈꯜꯂꯣ ꯃꯨꯟꯅ ꯈꯜꯂꯣ 10,00,000 ꯀꯥꯏꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯀꯗꯥꯏꯗꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯗꯕꯨ ꯂꯨꯄꯥ 10,00,000 ꯄꯤꯅꯒꯦ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯙꯤꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯂꯨꯄꯥ 10,00,000ꯅꯒ ꯂꯩꯕ ꯌꯥꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯂꯨꯄꯥ 2,00,000 ꯄꯤꯔꯒꯦ ꯑꯗꯨꯗ ꯌꯥꯕꯤꯔꯣ ꯑꯁ ꯃꯤ ꯍꯥꯠꯄꯒꯤ ꯄꯥꯞꯁꯤ ꯂꯨꯄा 2,00,000ꯗ ꯄꯨꯕ ꯑꯁ ꯑꯃ ꯍꯥꯞꯂꯣ 3 ꯑꯣꯏꯍꯜꯂꯣ ꯑꯩ ꯂꯧꯔꯒꯦꯕ ꯍꯣꯏ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯎꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯣꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯅꯪ ꯑꯩꯒꯤꯁꯤꯗ ꯂꯥꯛꯂꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯋꯥ ꯄꯤꯔꯅꯤ ꯅꯪꯅ ꯃꯗꯨ ꯄꯨꯔꯣ ꯑꯗꯨꯒ
पैसासु नंगना अइंगोंदा पिरमलगदबनी ग्यान तारबरा होय आई खंजरनी अददी बाबा आई मुझ चलुखिगे चलो चलो अदो नंगना कारोदबा अमा हाइरगे तारो नंगना होरेन लाक्पा मतमदा आसे ई खरा पुरकदबनी आसे ई अमा हेक्तो ओइबा यारे मीगी यारे येनगी यारे हुईगी यारे हौदोंगी यारे नंगना पांबा ई पुरकदबनी अदो सुनो आशंबा ई ओइगदबनी चलो 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 होय बाबा असुमना मीनाक्षी गोपालगा वारी वाताई खरा सानरबा मतुंगदा दिरेनबु लोइसन्नबगी थौरम पुनमक लांगबा लोरेदुना मीनाक्षी थौलखी मीनाक्षीना चलमदाइदा होरेनसु पैसाबुदि कटकनी हौजिक आइगी लौगी लेवा मंत्र ताकपीबगीदमक पाउताक पीबीबगीदमक हाइदुना लुपा चौवा अमसु पिरमली तांत्रिक गोपाल पैसागी कोमदा पुथरे हाइदुना यामना हराव हौरी हरावबदो माइथोंगदी उथोक्ति अचौवा पाप अमा पुरगदौरिबनी हाइदुना माथा साबा साना लेहौरी मीनाक्षीना हेक्चखिबगा महाक्ति मोमोन नोक्तुना चौहा चपी अदुबु मनम सांगना चिंगछनु नमी अदुगा हंजिन हंजिन चुक्तुना आसे मीनाक्षी मसक फजबीना पीबा पैसा आसी मनम नुक्सिबा ओइरे मासु आइगी ओइरेनी पैसासु आइगी ओइरेनी पुनबग आइगी ओइरेबा सोमदा गोपाल नंगहौरिबदु मीनाक्षी करिमदा ताब नति मीनाक्षी मयुम जौनबा अदुम लाक्ले मसिगी मतुंग मीनाक्षी की मखोई संगोई अदुता मखोई लेकाई अदुगी अहल लमन नहा खरा याउना फमलगा नंदजित वारी वताई सानरगा लेरमखी लेकाई अदुगी ओइबा लंबी थोंगदो सेमजनसी हाइदुना क्लब की नहासिंग अमदि लेकाई अदुगी अहल लमन खरा पुल्लगा वा तानरिबा जानी मीनाक्षीना अदुना संगसलकपदु उबदा नंदजितना हाय नंदी कदाई चलुरिबनोने सोमदना आइना नंबु कोइथि थिरि फोन तौबसु पाइदि नंबो मतम मरुदा मीनाक्षीना असिदा थबक अमखक चलुबनी नाहक्तने ताना फंबसे हेक संगदबनी यारसे यारसे स्माइ तोरो चा खरा खैतलो लौसे मयाम पुन थकमिनरबा हाइमा लतादि लाक्तब्रो इबी एम लता दुदी मोइगी ममा मसा ngamdabadagi ngasi manga tarukni lakhiro yadana ngarang han hairamlaga chakhribadudi hoi 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 मीनाक्षी मथम मोइदा तल्लबनी अदुबु मयाम मांगदा तल्ली ngamnaroi haibadi yadabani da hoi hairamlaga imungda sangkhri मफी मरोल कादो अमत होंगदोक्ति सापर प्रपलोन खली मखोइगी इमुंगदा मतेंग पांगनबा लैबा नुपी अदुसु लाक्तबदुदा मखोइदोदा पिरिबिथिना सावलिबनी मसिगी मतुंग चालोलबा मतुंगदा नंदजित होइना फमदुना अहलसिंग लेमिनरिबा जगा अदुदा सा पिबा लाक्ली मतमरुदा हलमना अदुगने इबुंगो नंगनसु हाइबिरी दिरेनगी मतौसे ओथोंग जेंग मदुंगाई खिद्रे मागी अना लायेंगा खजितंग मतेंग ओयनबा लैकाय असेगी लैरिबा मियुसिंगना सेन खरा खरा खाइजनरगा मतेंग खरा तौबिसी वाना हौजरगलबा अंगांगनी माना ओक्टो चिलिंगे मतमदने अइखोय नोंग फदोक तोंबसे भारा का कलोबी बजात नते हे अदुना यामा नुसिबा अंगांगनी खरा मतेंग तौबिसिने मयामना हौदरोलि वफम अदुदा नंदजितना तल्लिंग मोय हाइबदी यादबनिना होय 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 मयामदगी अंगमंगमबा पैसा खरा डोनेशन तौरगा दिरेंदा पांगबिरसी आइगी साइटगी सु अंगमबा चिंग हवाई खरा दमक पिजगी मतम अदुदा मीनाक्षीना आइसु अदुमाइना वासे हौदोकेना खंजरमनिबनी अदुमना हाइरकपदा अहलमना होय होय इबेमा तौबिगदबनी पांगबिगदबनी वाना हरकनबा अंगांगनी मादिने ngasi फावबदा ओइदबा अमता ngang लैकाय असिगिदमक्ता चखुत थौरांगिदमक्ता यामना वाना चेंजरंबा अंगांगनी अदुबु करिगुंबा खुदोंग थिबा थौदोक अमदगी महाक सेक्रेटरी ओइबसी तोखिबनी मयामना हाइनबदा लैकाय असिदा हौगलकलिबा मा सरकार की फम पाइगदौरिबा अइखोय म्यामगी लुसिबु ओइगदौरिबा मिसिंगसिबा बुकचेन सेंगदबा मिहार मिपुंदा यामा थौना फबा कांगु थोलकपदगी मा छुम तलक्तुना तोकपनेदन हाइरमी अइखोयगे लैकायसिदा मिहार मिपुन तौबा मिसु याउरि माले खरा खरा सेक्शनबदी अइखोय फैको अदुमना हाइरकपदा अहलमना कनारोने मिहार मिपुन जावे हाइरिबबो दिरेंदा हंतोकलगा खंदोकलगा लोरे मी हाटपा अदगी फत्तबा थबक तौबा मिरी अइखोयगी लैकाय खुलसिदा लैबा यारो फना चाव मिसु वैसनु आइदी हारिबसिने हे मचिंग मसोनगा फत्रे आइगी सागै चाउरिबसिनी इसा नुपा निपानी इसा निंगोन अनीमगा इसा यामख्रबा जानी इसा फिबासिंग अदुगी मचादगी मसुदगी मरी मता पारी समन आइगिसु इथक्ता इयाम्बा इनाव
ꯄꯩꯗꯅ ꯂꯩꯔꯤꯕ ꯖꯥꯠꯅꯤ ꯑꯩꯅꯒ ꯑꯃꯨꯛꯇꯪ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯑꯃꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯅꯟꯗꯖꯤꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯃꯥꯒꯤ ꯙꯤꯔꯦꯟ ꯍꯥꯏꯕꯁꯤꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯣꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯩ ꯄ꯭ꯔꯞ ꯑꯝꯇꯪ ꯂꯣꯏꯁꯤꯜꯍꯧꯗꯕ ꯌꯥꯗꯦ ꯉꯁꯥꯏ ꯏ ꯈꯔ ꯍꯥꯏꯕꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯌꯦꯟ ꯑꯃ ꯂꯩꯔꯨꯔꯒ ꯕꯕ꯭ꯂꯨꯕꯨ ꯀꯧꯔꯒ ꯃꯉꯛ ꯂꯦꯜꯂꯒ ꯏ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯣꯐꯥ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯟꯗꯖꯤꯠꯇꯣ ꯃꯤꯇꯤꯡ ꯇꯧꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯅꯩꯅꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯎꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯟꯗꯖꯤꯠꯅ ꯀꯩꯗꯧꯔꯦ ꯀꯔꯤꯅꯣ ꯃꯊꯥ ꯁꯥꯔꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯉꯁꯥꯏ ꯑꯍꯜꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯦꯔꯥ ꯕꯉꯥꯡ ꯉꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯁꯨ ꯃꯊꯛꯇ ꯙꯤꯔꯦꯟꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯗꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯕు ꯎꯅꯒꯦꯗꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯅ ꯙꯤꯔꯦꯟꯗꯨ ꯉꯥꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯗꯨ ꯇꯧꯔꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯅ ꯉꯥꯎꯔꯛꯂꯕꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯎꯈꯤꯕꯁꯤꯡꯗꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯃꯗꯨꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯐꯥꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯥꯎꯍꯜꯂꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯃꯤ ꯈꯔ ꯅꯦꯛꯑꯒꯅꯦ ꯃꯥꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯁꯤ ꯑꯁ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯅꯅꯦ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯃ ꯈꯪꯅꯩꯌꯦꯕ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯙꯤꯔꯦꯟꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯥꯡꯍꯜꯂꯒꯦꯗꯅ ꯍꯥꯏꯍꯧꯋꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯗꯅ ꯂꯥꯏ ꯇꯤꯜꯂꯣꯛꯅꯔꯒ ꯁꯤꯕ ꯃꯥꯜꯂꯕꯗꯤ ꯀꯅꯥꯃꯇꯅ ꯀꯦꯁꯁꯨ ꯂꯩꯔꯔꯣꯏ ꯃꯃꯥ ꯅꯪꯁꯤ ꯌꯥꯝꯗꯤ ꯁꯤꯡꯕ ꯖꯥꯠꯅꯤꯗ ꯑꯗ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯅꯣ ꯂꯨꯄꯥ ꯂꯥꯛ 3 ꯄꯣꯔꯛꯑꯣꯅ ꯀꯔꯤ ꯃꯤ ꯑꯃ ꯂꯣꯏꯁꯤꯟꯕꯒꯤ ꯂꯨꯄꯥ ꯂꯥꯛ 3 ꯍꯣꯏ ꯃꯥꯅꯕꯨ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯔꯕꯗꯤ ꯄꯤꯒꯦꯅꯤ ꯂꯨꯄꯥ ꯂꯥꯛ 3ꯗꯣ ꯐꯔꯦꯁꯦ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦꯁꯦ ꯀꯩꯗꯧꯉꯩ ꯆꯠꯀꯗꯕꯅꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒꯅꯦ ꯏ ꯈꯔꯁꯨ ꯄꯣꯔꯛꯑꯣ ꯍꯥꯏ ꯌꯦꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯌꯥꯏ ꯍꯥꯏ ꯑꯗꯨꯅ ꯌꯦꯟ ꯑꯃ ꯂꯧꯔꯨꯔꯒ ꯃꯉꯛꯇꯨ ꯂꯦꯜꯂꯒ ꯏ ꯈꯔ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯪꯒꯤꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯀꯥꯏꯗꯨꯅꯤꯅꯦ ꯐꯔꯦ ꯕꯕ꯭ꯂꯨꯗꯣ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯛꯁꯤꯅ ꯅꯟꯗꯖꯤꯠꯇꯒꯤ ꯂꯨꯄꯥ ꯂꯥꯛ 3 ꯂꯧꯍꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯈꯣꯏꯒꯤ ꯅꯟꯗꯖꯤꯠꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯕꯕ꯭ꯂꯨꯕꯨ ꯀꯧꯔꯒ ꯌꯦꯟ ꯑꯃ ꯂꯩꯍꯜꯂꯨꯔꯒ ꯌꯦꯟ ꯑꯗꯨꯕꯨ ꯃꯉꯛ ꯂꯦꯟꯗꯨꯅ ꯏ ꯂꯧꯍꯜꯂꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯃꯤꯅꯥꯛꯁꯤꯗ ꯄꯤꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯅꯥꯛꯁꯤ ꯑꯃꯥꯏꯕ ꯒꯣꯄꯥꯜ ꯇꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯍꯥꯏꯕꯗꯤ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯃꯤꯅꯥꯛꯁꯤ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯒꯣꯄꯥꯜꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯇꯣꯛ ꯂꯥꯎꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯆꯪꯂꯣ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯕꯕꯥ ꯑꯩꯅꯤ ꯑꯁꯦ ꯃꯤꯅꯥꯛꯁꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯣꯏ ꯁꯦ ꯏ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯁꯦ ꯏꯁꯤ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯤꯗꯨ ꯃꯃꯤꯡ ꯀꯔꯤ ꯍꯥꯏꯕ ꯙꯤꯔꯦꯟ ꯍꯥꯏꯕ ꯑꯁꯦ ꯙꯤꯔꯦꯟꯁꯨ ꯁꯤꯔꯒꯗꯕꯅꯤ ꯃꯗꯨꯒꯤ ꯄꯥꯞꯅ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ 3ꯗ ꯄꯨꯕꯤꯔꯒꯗꯕꯅꯤ ꯀꯔꯥꯏ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯀꯔꯥꯏ sita lady paisashi asi sureba surabani arori nang sida kunya leiba yadrai yama thunna chakro angaikho aina nangonda asi pot ama piragadabani hariba pot asi nangna diren hariba nupadu gi mayumda chatlerga nangna makhoigi mangolda asi ahingi matamda asumna thamgadabani aduga nangna mukhoigi darida khongna asumna ahumlak kauragadabani aduga nang yum yongna ba hanna yengamdana lakpa asi nang kauranu adubu baba phanaraklabadi phanarakpa oire nang adu mona rukokli phanarakraba oire diren sire khalo munna khalo adu baba na oina tawbibadi
ꯑꯩꯅ ꯇꯧꯕꯤꯕ ꯍꯥ ꯑꯩꯅ ꯇꯧꯕꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯙꯤꯔꯦꯟ ꯅꯣꯡꯉꯥꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯤ ꯑꯗꯨꯝ ꯁꯤꯔꯒꯗꯕꯅꯤ ꯅꯪꯅ ꯍꯩꯇ ꯇꯧꯔꯕꯗꯤ ꯅꯨꯃꯤꯠ 4-5ꯅꯤ 6ꯅꯤ ꯑꯁꯤ 9ꯅꯤ ꯆꯪꯕ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯇꯧꯕꯤꯌꯣ ꯍꯥꯏꯕꯔꯣ ꯕꯕꯥꯖꯤꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣꯅꯦ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯑꯩꯅ ꯇꯧ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯇꯧꯕꯒꯤ ꯆꯥꯔꯖ ꯄꯩꯁꯥ ꯑꯁꯤ ꯍꯥꯞꯂꯣꯅꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯉꯝꯗꯕ ꯑꯣꯏꯔꯦꯕ lupa kaya hayo hapu haribano ase paisa haptrabasu ase nangonda ina wama haiba oire masida nangna yare diren sire yadaba oire paisa tinge diren sidaba oire kari oire kari no baba namu harisina kari wafam no asumna hairaga gopalna minaksira makhoi ani naksindanabagi wafam haudokli wafam adu tabada minakshi yamna sauna gopalna jenglai aduga aduk hangoi buwa adubu nangna ingonda hariba karigino nang asidi naramcha sengdaba pandit maibani hairam laga mana pariba haibadi gopalna pariba paisa do tap launa lawraga sathige torokpada gopalna minakshi satkiba tare khaladuna mana hadagi sem saduna phurikhaw de yawduna thamliba angobo masugi makum powder ado lawthorok minasi gi makhul ado paraga khangching chingchilaga mamai adu da phu lawna kamsinki asomna angobo mapol powder adu minaksi gi mamai da kamsin khibadagi di minaksi do haiduna mamai ado phang kanthui madugi matung mikup khargi tungda minaksi wakhal takhidrei haibadi mahak wanthakri wari asigi ahum suba tangkak matang asida losinjari matangi tangkak singda kari kamdorokpagi haibadu mayam puna amu ngaiminarasi mayambu aroibada amukka hanna khurumjari